ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒ ꯆꯀ꯭ꯔꯤꯖꯥꯎ ꯀꯨꯟꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝꯅꯤ, ꯑꯋꯥꯕꯒꯤ ꯄꯣꯊꯥꯐꯝꯅꯤ, ꯑꯣꯏꯅꯐꯝꯅꯤ, ꯁꯧꯅꯐꯝꯅꯤ, ꯄꯨꯝꯅꯃꯛꯅꯤ ꯅꯪꯇꯅꯤ, ꯅꯍꯥꯛꯅꯤ, ꯑꯩꯒꯤꯅꯤ, ꯑꯩꯒꯤ, ꯅꯪꯁꯦ ꯑꯩꯒꯤ꯫ ꯄꯨꯡ 5 ꯇꯥꯗꯧꯔꯗꯨ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯁꯅꯥꯂꯦꯟꯗꯨ ꯄꯥꯈꯠꯅ ꯁꯧꯔꯪ ꯇꯧꯖ ꯀꯣꯜꯒ ꯇꯧꯖꯔꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯧꯔꯪ ꯑꯣꯏꯅꯔꯞ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯏꯔꯤꯈꯣꯝꯕꯁꯨ ꯊꯦꯝꯖꯔꯛꯂꯤ꯫ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗ ꯇꯥꯗꯧꯕ ꯃꯥꯜꯂꯤꯃꯤ꯫ ꯃꯥꯡ ꯅꯨꯡꯉꯥꯏꯔꯝꯗꯦꯅ ꯉꯁꯥꯏ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯒ ꯗ꯭ꯌꯨꯇꯤ ꯂꯩꯔꯒ ꯀꯥꯏ ꯑꯃꯨꯛ ꯆꯠꯂꯤꯅꯣ? ꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯑꯣ, ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯑꯃꯝꯕꯗꯨꯗ ꯒꯥꯔꯤꯒꯗꯣ ꯌꯦꯡꯉ ꯊꯧꯔꯛꯎꯀꯣ꯫ ꯍꯣꯏꯗ ꯀꯩꯝ ꯇꯧꯔꯣꯏꯃꯦ꯫ ꯅꯪꯒꯤ ꯍꯣꯏꯗ ꯑꯗꯨꯗꯅꯦ ꯅꯍꯥꯟꯁꯨ ꯍꯧꯗꯣꯡ ꯑꯃ ꯇꯛꯏꯗꯣ꯫ ꯌꯥꯔꯦꯗ ꯅꯪꯕꯣ ꯄꯥꯈꯠꯈꯤꯕꯁꯤꯅ꯫ ꯅꯨꯄꯥ ꯃꯥꯅ ꯁꯨꯝ ꯊꯥꯔꯛꯄꯗꯨꯗ ꯁꯅꯥꯂꯦꯟꯁꯨ ꯈꯖꯤꯛ ꯊꯥꯔꯛꯂꯤ꯫ ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯂꯥꯛꯑꯒ ꯂꯩꯔꯝꯃꯣ꯫ ꯊꯨꯅ ꯂꯥꯛꯎꯀꯣ꯫ ꯀꯣ ꯍꯣꯏꯃꯦ꯫ ꯁꯅꯥꯂꯦꯟ ꯍꯟꯗꯛꯇꯤ ꯀꯟꯅꯒ ꯂꯥꯎꯈꯠꯂꯛꯂꯤ꯫ ꯐꯖꯅ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯍꯣꯏꯃ, ꯑꯉꯥꯡꯒꯗꯣ ꯂꯣꯏ ꯈꯪꯉꯝꯃꯅꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯔꯒ ꯂꯥꯛꯑꯣ꯫ ꯊꯝꯃꯦ꯫ ꯀꯣꯜꯒꯗꯣ ꯁꯠ ꯀꯛꯈꯤ꯫ ꯂꯩꯃꯁꯨ ꯃꯃꯧꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯗꯨꯅ ꯐꯝꯂꯒ ꯍꯪꯂꯛꯂꯤ꯫ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯍꯜꯂꯅꯤꯅ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥꯁꯤ ꯄꯨꯡ 6 ꯇꯥꯅꯤꯅ ꯍꯥꯏꯔꯦ꯫ ꯃꯥꯕꯨ ꯉꯁꯤ ꯗꯦ ꯇꯥꯗꯩꯅꯦ꯫ ꯇꯥꯏ ꯃꯥꯁꯤ꯫ ꯑꯩꯈꯣꯏ ꯀꯣꯂꯤꯛ ꯑꯃꯒꯤ ꯃꯆꯥꯒꯤ ꯁꯨꯁꯇꯤ ꯂꯩꯕꯅꯤ, ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯆꯪꯈꯤꯒꯦ꯫ ꯑꯣ꯫ ꯁ꯭ꯋꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯇꯨꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯍꯩꯍꯥ, ꯐꯔꯦ ꯑꯗꯨꯗꯤ꯫ ꯏꯃꯥꯁꯨ ꯊꯨꯞ ꯊꯥꯃꯩ ꯈꯜꯂꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣꯀꯣ꯫ ꯍꯣꯏ ꯃꯥꯁꯤ꯫ ꯅꯪꯅ ꯇꯜꯂꯒ ꯊꯣꯏꯕꯗꯨꯒ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯣ꯫ ꯌꯥꯅꯤꯗ ꯏꯃꯥꯁꯤ꯫ ꯂꯩꯃꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯏꯕꯁꯨ ꯃꯄꯥ ꯆꯥꯅꯅ ꯍꯦꯛ ꯇꯤꯚꯤ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯂꯦꯟꯅ ꯐꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯇꯤꯚꯤꯒꯅ ꯊꯩꯗꯨꯅ ꯊꯝꯂꯝꯂꯒ ꯊꯥꯏꯅꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯍꯦꯛꯇ ꯐꯥꯛꯊꯔꯛꯂꯤ꯫ ꯑꯗꯨꯗꯩ ꯑꯩꯅ ꯍꯦꯛꯇ ꯂꯥꯎꯔꯝꯃꯒ ꯆꯦꯟꯕꯅꯦꯕ꯫ ꯗꯥꯕꯨꯡꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯦ꯫ ꯁꯣꯔꯒ ꯊꯕꯦꯠ ꯍꯣꯟꯈꯩ ꯆꯦꯜꯂꯒ ꯑꯩꯅ ꯑꯩꯒꯤ ꯔꯨꯝꯗ ꯑꯗꯨꯝ ꯊꯣꯡ ꯂꯣꯟꯁꯤꯟꯗꯣꯏꯅꯤ꯫ ꯑꯗꯩ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ꯫ ꯏꯕꯥꯅꯤꯅ ꯈꯟꯅꯔꯤꯉꯩꯗ ꯑꯩꯒ ꯗꯥꯕꯨꯡꯒꯒꯤ ꯊꯕꯛꯇꯣ ꯄ꯭ꯔꯦꯝꯅ ꯂꯣꯏꯁꯤꯜꯂꯝꯕꯩ ꯏꯃꯥꯁꯤꯅ ꯗꯥꯕꯨꯡꯒ ꯑꯩꯒ ꯑꯃꯨꯛꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃꯨꯛ ꯇꯧꯍꯟꯕꯩ ꯁꯤꯟꯗꯨꯗꯩ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯁꯅꯥꯂꯦꯟꯗꯤ ꯊꯣꯏꯕꯒꯤ ꯋꯥꯔꯤꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ꯫ ꯑꯩꯅꯕꯨꯗꯤ ꯑꯗꯨꯝ ꯉꯝꯕꯤꯕꯅꯦꯕ ꯑꯩꯈꯣꯏ ꯗꯥꯕꯨꯡꯁꯦ꯫ ꯃꯥꯅ ꯑꯃꯨꯛ ꯐꯨꯕꯗ ꯋꯥꯟꯊꯒꯦ ꯇꯧꯕꯩ ꯋꯥꯅꯤ꯫ ꯋꯥꯟꯊꯕ ꯍꯥꯏꯔꯒ ꯀꯩꯅꯣꯝꯗ ꯅꯤꯡꯁꯤꯡꯉꯛꯑꯦꯗ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯗꯥꯕꯨꯡꯅꯦ ꯑꯩꯅꯦ ꯄ꯭ꯔꯦꯝꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯩꯌꯦꯕ꯫ ꯑꯗꯨꯗ ꯑꯩ ꯍꯥꯟꯅ ꯗꯥꯕꯨꯡꯅ ꯐꯣꯡꯉꯛꯄ꯫ ꯑꯗꯨꯗꯩ ꯑꯩꯅ ꯍꯦꯛꯇ ꯑꯩ ꯃꯥꯡꯕ ꯉꯝꯃꯣꯏꯅ ꯀꯞꯁꯤꯟꯅꯕ꯫ ꯑꯗꯨꯒ ꯗꯥꯕꯨꯡꯅ ꯑꯉꯥꯡꯅ ꯁꯥꯟꯅꯕꯗ ꯃꯔꯩ ꯇꯧꯋꯦꯅ ꯄꯥꯡꯕꯣꯝꯅ ꯊꯥꯔꯛꯏ꯫ ꯑꯗꯩ ꯑꯩꯁꯨ ꯁꯥꯎꯔꯒ ꯂꯩꯃꯥꯏꯗ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯄꯥꯎꯡ ꯆꯪꯉꯒ ꯍꯧꯒꯠꯂꯣꯅ ꯑꯃꯨꯛ ꯍꯥꯏ, ꯏꯃꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏ, ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏ, ꯑꯩꯅ ꯁꯨꯛꯍꯧ ꯍꯦꯛ ꯍꯧꯒꯠꯇꯕ꯫ ꯀꯟꯅꯒ ꯅꯣꯛꯊꯣꯔꯛꯂꯤ ꯋꯥꯔꯤ ꯂꯤꯅ ꯊꯣꯏꯕꯗꯣ꯫ ꯁꯅꯥꯂꯦꯟꯁꯨ ꯋꯥꯔꯤꯗꯨ ꯃꯈꯛ ꯈꯪꯅꯤꯡꯕꯅ ꯁꯠ ꯍꯪꯖꯤꯜꯂꯛꯂꯤ꯫ ꯀꯅꯥꯅ ꯍꯧꯒꯠꯂꯤꯕꯗꯨꯒ? ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯅꯔꯒ ꯀꯣꯟꯅ ꯂꯥꯁꯇ ꯗꯥꯕꯨꯡꯅ ꯍꯧꯒꯠꯄꯤꯔꯀꯥꯟꯗ ꯍꯧꯒꯠꯂꯤꯅꯤ꯫ ꯊꯣꯏꯕꯅ ꯋꯥꯔꯤ ꯀꯟꯅ ꯁꯨꯔꯤꯉꯩꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯆꯪꯂꯛꯂꯤ꯫ ꯍꯩ ꯋꯥꯊꯤꯃꯦꯟ, ꯋꯥꯊꯤ ꯁꯨꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯑꯣꯖꯥꯕꯨ ꯖꯣꯏ꯫ ꯁꯠ ꯃꯀꯣꯛꯀꯗꯨ ꯅꯣꯟꯊꯩ꯫ ꯋꯥꯔꯤ ꯃꯔꯛ ꯊꯠꯄꯤꯔꯛꯀꯅꯨ꯫ ꯋꯥꯔꯤ ꯂꯤꯕ ꯃꯤꯗ ꯒꯥꯔꯤ ꯃꯄꯤ ꯍꯥꯏꯗꯨ ꯈꯪꯗ꯭ꯔꯣꯅ? ꯏꯃꯥꯏꯄꯦꯝꯃ, ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯒ ꯊꯣꯏꯕꯒꯤ ꯈꯇꯥꯡꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯗꯅ꯫ ꯊꯣꯏꯕ ꯁꯛꯇ ꯑꯗꯨꯝ ꯈꯨꯝꯂꯤ꯫ ꯁꯅꯥꯂꯦꯟꯅꯒ ꯉꯥꯡꯉꯤꯗꯨꯒ ꯇꯥꯕꯤꯄꯣꯠ ꯅꯠꯇꯦ, ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯝꯂꯤ꯫ ꯋꯥꯔꯤ ꯃꯔꯛ ꯊꯠꯄ ꯃꯤꯗ ꯒꯥꯔꯤꯗꯨꯅ ꯊꯣꯝꯃꯦ ꯍꯥꯏꯗꯨꯗꯤ ꯈꯪꯕ꯭ꯔꯣ? ꯁꯅꯥꯂꯦꯟꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯑꯅꯤꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ, ꯄ꯭ꯔꯦꯝꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯝꯃꯛꯏꯕ ꯒꯥꯔꯤꯗꯨꯒ ꯁꯦꯟꯗꯜ ꯅꯥꯝꯃꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯣ? ꯑꯗꯨꯗꯣ ꯆꯥꯅꯕ ꯌꯦꯡꯉꯒ ꯇꯣꯡꯉꯒ ꯆꯠꯈꯤꯗꯣꯏꯕ, ꯈꯪꯉꯕ꯭ꯔꯥ? ꯑꯗꯨꯅ ꯌꯥꯝ ꯆꯣꯞꯄ ꯅꯪꯒꯤ꯫ ꯊꯣꯏꯕ ꯈꯖꯤꯛꯇꯦ ꯈꯣꯟꯖꯦꯜꯒꯗꯣ ꯑꯔꯩ ꯊꯥꯅꯒ ꯏꯟꯈꯠꯂꯛꯂꯤ꯫ ꯅꯪ ꯐꯖꯅ ꯍꯧꯔꯦꯅꯦ꯫ ꯅꯪꯅꯒꯗꯤ ꯀꯌా ꯂꯥꯛꯆꯕ ꯌꯥꯔꯣꯏꯗꯕ ꯃꯤ ꯑꯣꯏꯕ꯫ ꯑꯩꯒꯤꯁꯦ ꯍꯧꯕꯕꯨꯗꯤ ꯅꯠꯇꯕꯀꯣ,
nupi madi manau nupa ningi kumhaiduda nokpada loire amuk toiba thik thik nokli noksyam nokningli tawribadu amana hunjini amana hundorakani thoibadi kharabu phari adom wangang duna leibanina hainare maraksida monli singaw laima prem sini hena nokningba phawrimbase noktana ngangakpa wa oiraso sanalendi andre pangnokta nokningle khatnabaduda adu kyamna nokningladunadi nokna gawari sanarandi 130 da khakadawri mama sena dup tharungi kainanga hairambagado loina kauthokai kana nokli sanale yari tu noiba ai puka senari nokpada itema akhui khumalambagdo hangamgadra thaibagi mathong chada mapamarang khangda hanglakliba wahangdoda noklambagado chaplipduna mamit kalaw thokduna ngakneng nakduna hanglakli thaibada kaino kadang kana nomingaidada khumalambag pudor isana amukidawrage mamit to paira prem daga yengduna besonga sukladuna khumlakli mi chaina ge tamnida itema soina mapamse ipik pasida chaina bado kyan nga domande mi chaina ge sala yam ustre prem shuande usita bado mapan thoragli usita banate thoibagi khudong thitbado yenglingdana sauningna bawani hairiba kiko yamna kidai pangiriki mi mayam sinane thoibado ngawrenne soidana haina dorobani thoiba shuande mana ngamte yade matango napi chin khomdai hen bachin balduna kaptuna hengte khomlakli ngawrise prem ni thoibani se au bataba mina loina hana khangnarba wafamni sida nangna hepajin sarakano ko yampakte prem sunak lanrambade monghada mung tapthaduna amukke hena saunaba karimnarakli thoiba nangasigi goli charabra doctor lenin gida thoibade loire khododu phachana thele mangi sauning mapa khandona premna sum mathang hairakpaduda hing phajana kare masado phamduna tumin gangnabado masada mareng ga chalagli khutsaga yongning we phibam amanda lakslaklabani prem nangai sum sarok dore ko angona phajana horebana aine saukhrga tumkhrade thabak se nangloi dahuni dangase amasima sohande halanatti irit komagi manang nupani haibada chap chaba ngagtani amana hende amana dadi tuni debate competition ga already prize ti moi mungna makok mathangda adum lawkhiwagi fibamni tongkro ngayak toisune nangi chinglawdo yengda boijegi nangi khonjalo ta da boijegi sanalendo waga ngangamje among tiba yengaga nokpa natano pai leite mana hairaso tabi dongna tawanina yengaga dum leire oh nang phajana pame prem pisunga do chingkhatuna khangda sahangnakli pam phaide chaina babu taning de don thogra aduduni aina wathi man haise imasila anga mayamuk tijara sanimo oi sagate taning de hajikta chumbaga sadana khangjilu gari na thamokpado khangjilu ne sandal gi wafam sa chum phangang man basina saida pring chom masiri yengde he timpa kakpaina saida mari taraga leibasiso uhaidrebo thongolon sinbada chenthokpa nanghongdabagi chappaga kangaga siba chumdo mandra sanalena phat council thoibado adudo aduma maningo akoi prem se tema mina thaktok paloraga net khaira makauta ko paya manbane yengo akoi thoiba se tema yare do noibani ba ima sala de mung chei birani tup thana ma tawki bane horen la ga lang he ena amunga ngarani hai yare chalo wathi men oi sakati wathi men khara phabani sakthi du sharo leima sudup thangmai ga kat balur duna puthek to phaujelakle thaiba nangina khonse hausu hawi he sandhya sida nang makhon ngta tai thaiba makokta makut haptana khangli langmana puna langminaranga mangonda dang tarak paduda majinga do pairak mama sidagi yenglakli hauredo aina haibadani bata doisi khonjol hauruba agira loradro oidadi aigi oigadra thoidok hendogni masisu aigi khonjose taba ngambagi ability ma de leibani prem nanga ngangadi tarsu taroyeba hai taning deko amta chalo dabung hala haurabani isingla keno ma piru cho imasi ai piuragi thoibadu nga saidai pari puri phaibani wari haibaliba thibagi thabak tawribani arangbango oiraga chap chakadaba midani haipazendo sano ai piuragi haipadi thoiba nangko nang haisene aina
ꯅꯊꯛꯀꯥꯟꯗ ꯐꯖꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯑꯁ ꯏꯃꯥꯁꯦ ꯑꯁ ꯊꯣꯏꯕꯗꯣ ꯁꯧꯔꯥꯡꯅꯅꯒ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡꯒꯗꯣ ꯁꯨꯔꯨꯒ ꯅꯩꯔꯒ ꯊꯦꯟꯕꯣꯏ ꯂꯥꯡꯕꯣꯏ ꯈꯣꯡꯊꯥꯡ ꯁꯍꯨꯝ ꯅꯥꯏꯅ ꯃꯈꯣꯜꯒ ꯊꯣꯛꯅ ꯆꯠꯈꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩꯃꯁꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯇꯧꯍꯣꯏꯗꯦ ꯍꯥꯏꯕꯁꯤ ꯇꯥꯍꯟꯗꯦꯅꯦ ꯍꯩꯃꯁꯦ, ꯑꯁꯤꯗ ꯇꯧꯅꯨꯁꯦ ꯌꯥꯗꯦꯕ꯫ ꯁꯅꯥꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯣꯜ ꯑꯃꯨꯛ ꯅꯧꯊꯔꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯂꯩꯃ꯫ ꯏꯃꯧꯊꯣꯏꯕꯤ ꯅꯪꯁꯨ ꯆꯪꯉꯨꯔꯣ ꯆꯠꯂꯣ ꯔꯨꯝꯗ, ꯑꯃꯗꯨꯅ ꯍꯜꯂꯛꯏꯗꯣ ꯀꯩꯀꯩꯅꯣ ꯌꯦꯡꯁꯤꯜꯂꯨ ꯆꯠꯂꯣ꯫ ꯍꯣꯏ ꯃꯥꯁꯤ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯂꯨꯝꯇꯧ ꯆꯠꯈ꯭ꯔꯤꯕ ꯃꯃꯧꯗꯨꯗ ꯌꯦꯡꯂꯗꯨꯅ ꯑꯃꯨꯛ ꯂꯧꯔꯛꯂꯤ ꯂꯩꯃ꯫ ꯍꯩ ꯏꯃꯧꯊꯣꯏꯕꯤ ꯅꯪꯒꯤ ꯐꯅꯦꯛꯇꯣ ꯆꯣꯟꯃꯜꯂꯤꯅꯦꯍꯦ, ꯅꯦꯠꯁꯜꯂꯒ ꯇꯨꯁꯤꯜꯂꯛꯁꯤꯅꯤꯀꯣ, ꯈꯔ ꯀꯧꯈꯠꯂꯨ꯫ ꯄ꯭ꯔꯦꯝꯁꯨ ꯃꯣꯜꯂꯤ ꯃꯃꯥꯁꯤꯒꯤ ꯋꯥꯗꯨꯗ ꯇꯞꯂꯞꯅ ꯂꯦꯝꯇꯛꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥꯁꯤ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯈꯪꯒ꯭ꯔꯥꯎꯅ ꯐꯔꯕꯖꯥꯠꯅꯤꯗ꯫ ꯍꯩ ꯃꯁꯤꯗꯤꯅꯦ ꯃꯣꯜꯂꯤ ꯌꯥꯝ ꯉꯥꯡꯉꯤꯗ꯫ ꯄꯨꯟꯅꯒ ꯅꯣꯛꯃꯤꯟꯅꯔꯤ ꯑꯅꯤꯗꯣ꯫ ꯁꯅꯥꯂꯦꯟꯗꯣ ꯃꯃꯥꯁꯤꯅ ꯍꯥꯏꯕꯗꯒꯤ ꯐꯅꯦꯛꯇꯨ ꯁꯦꯝꯅ ꯁꯨꯝ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯈꯠꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗꯣ ꯊꯧꯕ ꯆꯅꯨꯗꯒ ꯀꯣꯜ ꯇꯧꯖꯔꯛꯂꯤ꯫ ꯇꯨꯝꯈ꯭ꯔꯕ ꯆꯅꯨ? ꯇꯨꯝꯗ꯭ꯔꯤ, ꯐꯤꯔꯣꯜ ꯄꯨꯅꯕ ꯍꯥꯞꯄꯝꯈꯤꯅꯤ, ꯑꯩꯗꯤ ꯐꯃꯨꯡꯗ ꯂꯩꯔꯤ꯫ ꯑꯩꯅ ꯉꯟꯇꯥ ꯇꯨꯝꯍꯜꯂꯣꯅ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯤꯅꯦ ꯃꯥꯅ ꯇꯨꯝꯁꯦꯕ꯫ ꯄꯨꯡ 9 ꯍꯦꯜꯂꯕꯁꯦ, ꯃꯁꯥꯗ ꯌꯥꯝꯅ ꯆꯣꯛꯊꯈ꯭ꯔꯕꯅꯤ, ꯑꯃꯨꯛꯇ ꯇꯨꯝꯍꯜꯂꯨ, ꯌꯥꯔꯔꯣꯏ ꯃꯁꯥꯒꯗꯣ ꯑꯃꯇ꯫ ꯁꯤꯗ ꯂꯩꯔꯦ ꯀꯞꯄꯗ ꯑꯝꯇ ꯌꯥꯗ꯭ꯔꯦ, ꯊꯦꯝꯕꯁꯨ ꯌꯥꯗꯦ, ꯍꯦꯟꯖꯤꯜꯂꯛꯏ ꯑꯗꯨ꯫ ꯀꯧꯒꯦ, ꯉꯥꯏꯈꯣ ꯐꯣꯟꯗꯣ ꯑꯣꯏꯅ ꯑꯝꯇ ꯄꯤꯌꯨ, ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ꯫ ꯍꯣꯏ꯫ ꯆꯅꯨꯁꯨ ꯊꯧꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯁꯣꯝ ꯀꯥꯗ ꯎꯄꯣ ꯂꯣꯏꯁꯤꯜꯂꯦꯝꯕꯤ ꯂꯂꯩꯕꯤꯗꯨ ꯇꯥꯅꯕ ꯀꯧꯔꯛꯂꯤ꯫ ꯂꯟ ꯇꯥꯏ, ꯀꯩꯗꯧꯔꯒꯦ? ꯑꯝꯇ ꯂꯥꯛꯑꯣ꯫ ꯂꯣꯏꯗꯧꯔꯦ, ꯊꯨꯔꯦ꯫ ꯊꯨꯞꯂꯝꯕ ꯐꯤꯗꯣ ꯐꯛꯇꯨꯗ ꯅꯤꯡꯊꯤꯖꯅ ꯃꯄꯥ ꯁꯦꯝꯗꯨꯅ ꯊꯝꯂꯝꯂꯒ ꯆꯅꯨꯅ ꯀꯧꯔꯤꯕ ꯂꯣꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯀꯩꯗꯧꯔꯒꯦ? ꯁꯤ ꯀꯅꯥꯅꯣ? ꯗꯥꯊꯧꯕꯅꯤ꯫ ꯃꯃꯤꯠꯀꯗꯨ ꯈꯖꯤꯛ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯂꯂꯩꯕꯤꯗꯣ꯫ ꯉꯁꯥꯏꯗꯤ ꯃꯉꯣꯟꯗ ꯇꯨꯝꯈ꯭ꯔꯤ ꯉꯟꯇꯥꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯋꯥ ꯃꯦꯟꯕꯅꯤ, ꯑꯗꯨꯒ ꯏꯔꯦꯅ ꯐꯖꯅ ꯀꯧꯔꯒ ꯂꯥꯛꯍꯟꯕꯗꯨꯗ ꯈꯖꯤꯛ ꯁꯥꯎꯔꯛꯀ ꯇꯧꯔꯤ꯫ ꯃꯆꯤꯟꯒꯗꯨ ꯑꯗꯨꯝ ꯊꯧꯔꯛꯇꯨꯅ ꯆꯅꯨꯗ ꯋꯥꯔꯧꯔꯛꯄ ꯌꯦꯡꯂꯛꯂꯤ꯫ ꯆꯅꯨꯁꯨ ꯂꯂꯩꯕꯤꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯗꯨꯅ ꯃꯉꯛꯀꯗꯨ ꯈꯖꯤꯛ ꯏꯟꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠꯀ ꯇꯧꯔꯛꯂꯤ꯫ ꯄꯟꯊꯗꯦ ꯂꯂꯩꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯟꯗꯦ ꯃꯥꯟꯗꯦ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯕ꯭ꯔꯣ? ꯆꯥꯛ ꯀꯌꯥꯝ ꯆꯥꯔꯒꯦ? ꯀꯥꯡꯁꯣꯏ꯫ ꯀꯌꯥꯝ ꯆꯥꯒꯦ ꯍꯥꯏꯔꯒ ꯀꯥꯡꯁꯣꯏꯅꯦ, ꯀꯩ ꯍꯥꯏꯕ ꯅꯪꯒꯤꯗꯨꯅ? ꯃꯌꯥꯝ꯫ ꯅꯨꯡꯉꯥꯏꯔꯤꯅꯦ ꯋꯥꯔꯤꯁꯦ, ꯍꯪꯕꯅ ꯑꯃ ꯈꯨꯝꯕꯅ ꯑꯃ꯫ ꯍꯪꯂꯛꯂꯤꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯒꯗꯣ ꯅꯥꯊꯩꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯪꯖꯤꯜꯂꯛꯂꯤ꯫ ꯕꯕꯥ ꯀꯩꯝ ꯇꯧꯗ꯭ꯔꯕ? ꯑꯣꯟꯅ ꯇꯩꯅ ꯉꯥꯡꯕꯅ ꯑꯃ ꯈꯨꯝꯕꯅ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯊꯧꯕꯁꯨ ꯁꯠ ꯍꯥꯏꯖꯤꯜꯂꯛꯂꯤ꯫ ꯍꯩꯃꯥ, ꯕꯕꯥꯗ ꯈꯜꯂꯒ ꯂꯩꯔꯕꯣ? ꯑꯩꯅꯗꯤ ꯅꯪ ꯄꯣꯊꯥꯖꯔꯨꯆꯣꯅ ꯌꯨꯝꯗ ꯊꯥꯈ꯭ꯔꯒ꯫ ꯍꯥꯏꯔꯛꯑꯣ꯫ ꯊꯧꯕꯁꯨ ꯋꯥꯖꯔꯤꯕꯤꯗꯨꯒꯤ ꯋꯥꯈꯜꯗꯨ ꯈꯪꯂꯗꯨꯅ ꯐꯠ ꯈꯨꯝꯖꯤꯜꯂꯛꯂꯤ꯫ ꯋꯥꯖꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯡꯅ ꯇꯌꯪ ꯈꯨꯝꯊꯔꯛꯂꯤ꯫ ꯀꯩꯝ ꯇꯧꯗꯦ, ꯍꯌꯦꯡ ꯌꯦꯟꯁꯥꯡ ꯍꯥꯎꯍꯜꯂꯨꯀꯣ, ꯍꯥꯎꯇ꯭ꯔꯗꯤ ꯑꯩꯒꯤ ꯑꯃꯨꯛ ꯂꯩꯔꯒ ꯆꯥꯗꯣꯏꯅꯤ꯫ ꯍꯣꯏ꯫ ꯑꯗꯨꯗ ꯂꯣꯏꯁꯤꯟꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯑꯩꯅꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯋꯥꯒ ꯉꯥꯡꯉꯤꯁꯦ ꯅꯪꯅ ꯍꯣꯏꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯊꯗꯠꯄ꯫ ꯊꯝꯃꯒꯦ꯫ ꯅꯥꯀꯟꯗꯒꯤ ꯆꯅꯨꯅ ꯂꯩꯔꯝꯃꯨꯀꯣ, ꯃꯄꯥꯟ ꯊꯣꯛꯎꯒꯦ꯫ ꯉꯥꯏꯕꯤꯌꯨꯔꯥ? ꯌꯥꯅꯤ ꯑꯩꯒꯤꯗꯤ꯫ ꯅꯝꯗꯅ ꯍꯦꯛ ꯃꯊꯟꯇ ꯊꯣꯛꯈꯤ ꯆꯅꯨꯗꯣ꯫ ꯑꯁꯣꯝꯗꯒꯤ ꯊꯧꯕꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯤ ꯐꯥꯎꯕ ꯃꯁꯥꯅ ꯊꯣꯛꯈ꯭ꯔꯤꯗꯣ꯫ ꯎꯄꯥꯏ ꯍꯦꯛ ꯂꯩꯍꯟꯗꯦ ꯍꯟꯖꯤꯟ ꯋꯥꯗꯨ ꯁꯝꯖꯤꯟꯕ ꯎꯪꯗ ꯂꯣꯏꯁꯤꯟꯕ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯒꯦ ꯉꯝꯍꯟꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯅꯗ ꯋꯥꯈꯜ ꯑꯃꯃꯝ ꯈꯟꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯀꯣꯟꯅ ꯊꯧꯕꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯒ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯅꯣꯝ ꯍꯥꯏꯌꯨꯔꯥ? ꯍꯣꯏ꯫ ꯑꯃꯨꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯝꯖꯤꯜꯂꯛꯏꯕ ꯋꯥꯍꯩꯗꯣ ꯅꯥꯊꯩꯔꯗꯨꯅ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯅꯨꯄꯤ ꯃꯥꯅ ꯇꯥꯔꯁꯨ ꯇꯥꯗ꯭ꯔꯁꯨ ꯃꯈꯥ ꯁꯝꯊꯔꯛꯂꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯑꯩ ꯑꯃꯅ ꯁꯤ ꯑꯣꯏꯍꯟꯅꯤꯡꯉꯤ, ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯈꯛꯅ ꯆꯠꯄ ꯌꯥꯗꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯅ ꯄꯥꯝꯕꯤꯗ꯭ꯔꯤꯁꯤꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯁꯤꯗꯩꯁꯤꯗ ꯑꯅꯥ ꯑꯌꯦꯛꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ, ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯒꯤ ꯀꯨꯝꯍꯩꯅꯤ, ꯈꯖꯤꯛ ꯌꯥꯡꯊꯣꯛꯅ ꯈꯟꯕ ꯇꯝꯒꯗꯕꯅꯤ꯫
ꯅꯨꯡꯁꯤꯅ ꯈꯟꯗꯨꯅ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯕꯗꯤ ꯆꯨꯝꯗꯦ ꯊꯣꯏꯕꯤ ꯃꯨꯟꯅ ꯇꯥꯔꯝꯕꯅꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯂꯨꯊꯅ ꯇꯥꯔꯝꯕꯅꯤ ꯋꯥꯍꯩꯁꯤꯡꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯊꯦꯝꯖꯤꯟ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯅꯤꯡꯅ ꯅꯆꯨꯡꯅ ꯇꯥꯔꯝꯕꯅꯤ ꯂꯣꯏꯔꯛꯄꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯍꯣꯜꯂꯝꯕ ꯁꯣꯔꯒꯗꯣ ꯈꯖꯤꯛ ꯂꯦꯞꯈꯤ ꯃꯇꯤꯟꯒꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯃꯃꯤꯠ ꯈꯖꯤꯛꯀ ꯂꯥꯎꯊꯣꯔꯛꯂꯤ ꯋꯥꯗꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯉꯥꯡꯂꯛꯇ꯭ꯔꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯀꯩ ꯍꯥꯏꯈꯤꯒꯦ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯌꯥꯝ ꯐꯖꯅ ꯃꯨꯟꯅꯒ ꯇꯥꯔꯝꯕꯗꯨꯗ ꯊꯃꯣꯏꯁꯨ ꯈꯖꯤꯛ ꯅꯣꯛꯂꯛꯂꯤ ꯃꯈꯣꯜꯒ ꯈꯖꯤꯛ ꯊꯣꯛꯍꯟꯗꯨꯅ ꯑꯗꯨꯛ ꯊꯨꯅ ꯋꯥꯈꯜ ꯇꯥꯈꯤꯕꯗꯨꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯕ ꯑꯃꯁꯨ ꯐꯥꯎꯖꯔꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯈꯤꯕ ꯅꯠꯇꯦ ꯈꯖꯤꯛ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯍꯥꯏꯕꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯏꯒ ꯍꯥꯏꯔꯛꯄꯗꯨꯗ ꯊꯃꯣꯏꯗ ꯃꯀꯥ ꯈꯖꯤꯛꯀ ꯂꯥꯝꯂꯛꯂꯤ ꯇꯨꯝꯃꯒꯦ ꯇꯨꯝꯃꯣ ꯖꯅꯨꯗ ꯑꯝꯇ ꯌꯦꯡꯉꯣ ꯍꯜꯂꯛꯇ꯭ꯔꯤꯗꯣ ꯍꯣꯏ ꯊꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯀꯞꯀꯅꯨꯀꯣ ꯄꯣꯊꯥꯎ ꯍꯣꯏ ꯃꯈꯥ ꯇꯥꯕ ꯋꯥ ꯑꯃꯨꯛ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯀꯣꯜꯒꯗꯣ ꯃꯥꯅ ꯍꯥꯟꯅ ꯐꯠ ꯀꯛꯈꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯂꯒ ꯉꯁꯥꯏꯒꯤ ꯂꯣꯏꯁꯤꯜꯂꯝꯗꯕ ꯐꯤꯗꯣ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯦꯅ ꯐꯝꯊꯔꯛꯂꯤ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯍꯧꯖꯤꯛꯀ ꯊꯧꯕꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯣ ꯅꯥꯀꯣꯡꯗꯨꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯃꯨꯛ ꯇꯥꯔꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯤ ꯑꯃꯗ ꯄꯨꯜꯂꯞ ꯊꯝꯂꯝꯂꯒ ꯖꯅꯨ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯀꯩꯀꯩꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ ꯁꯅꯥꯂꯦꯟꯗꯣ ꯏꯔꯤꯛ ꯈꯣꯡꯕꯁꯨ ꯕꯥꯠꯔꯨꯝꯗ ꯍꯦꯛ ꯆꯪꯈꯤꯕ ꯃꯄꯥ ꯊꯣꯛꯏ ꯃꯇꯝꯗꯣ ꯇꯞꯅ ꯊꯣꯛꯂꯛꯄꯅꯤ ꯀꯥꯗꯒꯤ ꯃꯈꯥꯗ ꯁ꯭ꯇꯤꯌꯔꯗ ꯀꯨꯝꯊꯕꯗꯨꯁꯨ ꯌꯥꯝ ꯇꯞꯅ ꯈꯣꯡꯊꯥꯡ ꯁꯧꯍꯟꯒꯅ ꯍꯥꯏꯟꯗꯅ ꯀꯨꯝꯊꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯐꯅꯦꯛ ꯃꯄꯥꯟꯗꯨꯗ ꯁꯣꯏꯗꯅ ꯅꯦꯠꯁꯤꯟꯗꯨꯅ ꯁ꯭ꯇꯤꯌꯔ ꯃꯇꯣꯟꯗꯩ ꯃꯈꯥ ꯐꯥꯎꯕ ꯊꯔꯣ ꯃꯥꯔꯣ ꯍꯦꯛꯇ ꯑꯣꯟꯊꯔꯛꯏ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯆꯩꯅꯥ ꯈꯥꯡꯅ ꯀꯞꯇꯨꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ナꯕ ꯈꯥꯡꯂꯤ ꯌꯦꯛꯁꯤꯟꯈꯤꯕ ꯆꯩꯅꯥꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯑꯣꯜꯂꯒ ꯈꯥꯡꯂꯤ ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥꯝꯇꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕ ꯅꯠꯇꯦ ꯕ꯭ꯔꯣꯖꯦꯟꯗꯤ ꯕꯥꯠꯔꯨꯝ ꯆꯪꯂꯨꯔꯒ ꯊꯣꯔꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯃꯃꯧꯅꯤꯅ ꯁꯣꯛꯄꯁꯨ ꯌꯥꯗ ꯃꯆꯥꯁꯤꯡꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯖꯔꯛꯂꯤ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯋꯥꯁꯔꯨꯝꯗ ꯂꯩꯕꯒꯤ ꯇꯥꯗꯦ ꯕ꯭ꯔꯣꯖꯦꯟꯅ ꯃꯊꯟꯇ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯂꯩ ꯃꯤꯗ ꯀꯧꯕꯗ ꯈꯣꯟꯖꯦꯜꯗꯨꯃꯁꯨ ꯏꯄꯥ ꯐꯥꯖꯤꯟꯕꯒꯨꯝ ꯇꯧꯁꯤꯜꯂꯛꯂꯤ ꯁꯤꯖꯥ ꯅꯃꯧꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ ꯑꯝꯇ ꯂꯥꯎꯅꯦ ꯁꯤꯖꯥ 이봉아, 사나, 사나. ꯃꯄꯥ ꯑꯣꯏꯕꯗꯣ ꯀꯟꯅ ꯀꯞꯂꯛꯂꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯈꯣꯡꯊꯥꯡꯗꯨꯅ ꯍꯦꯛ ꯆꯦꯟꯊꯣꯛꯄꯁꯨ ꯉꯝꯗ ꯋꯥꯅ ꯀꯞꯅ ꯀꯧꯖꯕꯗꯅ ꯈꯣꯟꯖꯦꯜꯗꯨꯅꯁꯨ ꯁꯤꯟꯊꯔꯛꯂꯤ ꯁꯅꯥꯂꯦꯟꯅ ꯏꯈꯦꯡꯂꯛꯇꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯃꯕꯨꯛꯇ ꯆꯤꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯀꯟꯅ ꯆꯩꯅꯥꯗꯣ ꯃꯄꯤ ꯁꯤꯟꯊꯅ ꯈꯥꯡꯂꯤ ꯅꯣꯏꯕꯨ ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯅꯦ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯁꯤꯖꯥ ꯊꯣꯏꯕ ꯄ꯭ꯔꯦꯝ ꯏꯃꯧꯁꯤꯡ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯕ꯭ꯔꯣꯖꯦꯟꯗꯣ ꯀꯧꯕꯁꯨ ꯉꯝꯖꯗ꯭ꯔꯤ ꯃꯃꯧꯗ ꯃꯈꯨꯠ ꯊꯦꯟ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯤ ꯁꯣꯝꯗ ꯃꯁꯝ ꯃꯅꯥꯒꯗꯣ ꯇꯋꯦꯜꯗꯨꯅ ꯇꯩꯊꯣꯛꯇꯨꯅ ꯋꯥꯁꯔꯨꯝꯗꯩ ꯊꯣꯛꯂꯛꯄꯗ ꯃꯄꯥꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁꯀ ꯁꯦꯠꯇꯅ ꯇꯋꯦꯜꯗꯨꯒ ꯍꯦꯛꯇ ꯀꯟꯅ ꯇꯐꯤꯡ ꯆꯦꯟꯊꯔꯛꯂꯤ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯃꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯃꯛꯄꯗ ꯊꯣꯡꯖꯤꯟꯗ ꯃꯈꯣꯡꯗꯨꯃꯁꯨ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯈ꯭ꯔꯦ ꯃꯈꯣꯡꯒꯤ ꯑꯅꯥꯕꯒꯗꯨ ꯅꯥꯊꯩꯗꯨꯅ ꯃꯈꯣꯡ ꯈꯖꯤꯛ ꯁꯦꯛ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯧꯔꯛꯂꯤ ꯄꯥꯎ ꯀꯩꯗꯧꯔꯒꯦ ꯏꯃꯧꯁꯦ ꯏꯃꯧꯁꯦ ꯍꯥꯏꯕ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯃꯊꯣꯡ ꯃꯔꯝꯒ ꯈꯪꯗ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯨꯏ ꯏꯈꯤꯡꯂꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯁꯅꯥꯂꯦꯟꯒꯤ ꯐꯤꯕꯝꯗꯨꯗ ꯁ꯭ꯇꯤꯌꯔꯒꯗꯨ ꯃꯥꯅ ꯀꯨꯝꯊꯔꯛꯄꯗ ꯅꯦꯠꯂꯤꯔ ꯅꯦꯠꯇ꯭ꯔꯤꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯔꯤ ꯃꯈꯣꯡ ꯊꯥꯡꯗ ꯑꯉꯥꯎꯕꯒꯨꯝ ꯆꯧꯇꯛ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯀꯨꯝꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯒ ꯂꯣꯏꯅꯅ ꯄꯥꯈꯠꯅ ꯃꯤꯄꯥꯏꯅ ꯀꯟꯅ ꯈꯣꯟꯖꯦꯜꯗꯨ ꯐꯟꯖꯤꯜꯂꯞ ꯂꯥꯎꯊꯣꯛꯈꯤ ꯁꯅꯥꯂꯦꯟꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯁꯅꯥ